Kuki na ambush Tourakpada FCI ki sengpuba truck driver Sire police constable amasu sokle National Highway 202 Imphal Ukrung Lambigi Sangkai Kuki village da Kuki lambi thingjanduna economic blockade taramba Kuki singtang khaina ba Manipur police amasung Rapid Action Force na tier gas cell sing Kapnaba khongjang yawban napi mga sokle miyam changduna nung na thajin bada truck gari singi win sing kai khrei thaudok adugi matang da phangba pauna hai Ukhul district te laiba miyam da phanganna ba Manipur lengak masinduna FCI ye seng sing theluna ba Ukhul district police amadi central force sing da thaudang peki Kangbu asina cheng chak puba truck mari mangarong galona Ukhul gi damak lakpada nupi amasung nupa khrana sangkai da nabi thingna ba leiramki lambi adu uwa phajinduna thammata natana makoi miyam sangduna leiramki police na makoi bo chatkina ba haibida takide maduna maram oiraga Rapid Action Force amasung police na tear gas cell sing kaptuna miyam adubu tangkai ba horki mafam aduda leiramba miyam na su security force singi gari sing da su lepa laitan nung na tarakhi amasung truck gari sing aduda su nung na landarakhi ngasi ayuk pung tarama tharam taba aduaida mafam adu lanthokna laklaba matung PM kasom jom daida Kuki terrorist oigina chingna ba karana chingthak tagi nongmei round camera kapsindana security force amasung truck sing aduda ambush torki Thuna yang na police amasung central force na khot anki adubu terrorist sing adu phana kuina nongmei kaptuna laiki Kuki sing aduna nongmei kaplakpada truck driver amal pandana khudak ta sikhi aduga Ukhul district police ki constable amana makhongja nongmei meruna pandana soki laiki draba civil driver adugi maming Nitish Kumar Jai kuntragani thoi kawi Mark West Bengal gi Hugli district tagini apokpagi maming na Bidas Kumar kawi Mahak FCI gi sengsing puba truck driver ni aduga hauji jen hospital da laing liba Manipur police ki constable adugi maming na desingam maring mai kawi Mahaki constable number 190558 ni Ukhul police station da attest targa laibani thaudok adu thokra matungda ahenba police kangbu ama sanction khrei central force singa loinana manak nakpada laiba mafam singda theiba homba gi thabak chathari hairi